Dada, ngahan kaydi kolga tawbiraktana kaidawrige ka hangbidana ngasidi tawrokte nasangamdabro. Abe, ngasije kay numit no? Dada say ngasigi numisi pao khangdaba. Hoy ba, ado kay numit no ba? Hairo ba? Dada, ngasi kang numit ni. Ngasigi numit se migidi yamna nungaba numit ni. Aigina yamna thamoy sokpa numit oire. Dada, kaidawba yawge? Se hairo ba? Kaisu tawde. Migidi papadana koiba chalamgani. Adubu aidi nambu pubiba ngamdre ko. Dada, koiba chatpa tatana unabaduna nungsiba henkatpa nati. Aikoi nisu nungtigi wari sanay sidi nungsiba natabrane. Hoy, zume. Ngasi nangna khaliba wakhalda punsi chupagi kaawanu ko. Lairabagi pankhaida lairiba thawaina kanagino nokna hingliba lakani nungaiba matam aikhoigisu